MP Ningthau Sana Zaubana Railway Project amadi fake Aadhaar card ki matangda Parliament wahang kaya marum hangkhre. North East Frontier Railway NFR gi makhada paikhatliba Jiribamdagi Imphal Phawbagi Railway Project mapung phana loisinnabagi damak chap chaba akaknaba numit ama lepa leirabra karigumba akaknaba numit adu lepa leirabadi khanghanbiyu karigumba akaknaba numit ama leptriba oirabadi project asibu mapung phana loisinaba chap chaba matam ama leptabagi maram adu khanghanbiyu haiki Silchar Imphal sector gi mathau tawgadaba railway staff sing hapagi matangda Manipuri singidamak reservation thamnabagi akaknaba percentage adu lepthoknaba thaurang tawba leirabra loinana Vande Bharat kumba ayangba train sing Manipur yauna Northeastern region da operate tawba yagadra haiba wahang sing thamki MP Ningthau Sana Zaubana makatana sasinaba Aadhaar card singi matangda hangnaduna North East region da sasinaba Aadhaar card sing fangi haibasi achumba wafam amara masina karigumba achumba oirabadi hauzik phawbada state ki oina khangba ngamlaba case singi akupa marol khanghanbiyu amadi masibu thingnaba kari thabak paikhatpa leirabagi haibasu khanghanbinaba MP na makatana hangki Wahang singa sigi paukhum hauzik chathariba parliament ki budget session gi ngarang numit marini subada piraduna railway gi matangda Minister of Railways Communication amadi Electronics and Information Technology Ashwini Vaishnavna phongdokhibada Jiribamdagi Imphal Phawbagi kilometer 113 gi anoba line project asi Imphal Phawba Indian Railways IR network na samnahanabagi damak laukhatkhiba project ni Project asi ki achangba senfam na lupa crore lising taramari chahum kulhumdoi ni haukiba chahi kumja lising ani kunamadi kunithoi gi Mars thagi chaichat kuntra mathoi faubada lupa crore lising tarani thoi chahum humbudra mathoi gi expenditure tawkhre senba chahi lising ani kunithoi kulhumdoi gi damak lupa crore lising amagi outlay ama phanghankhre Jiribamdagi khongsang faubagi kilometer 85 gi section asi commission tawduna thabak paikhatkhre haiki Amaromda sasinaba Aadhaar card singi matangda paukhum piraduna Minister of State for Electronics and Information Technology Rajiv Chandrasekhar na hai Aadhaar system asi aduki matik secure oiba system ni Digital Identity asi Aadhaar Act 2016 gi section 3 gi makhada number oina India gi eligible oiba mioi khuding makta piri Aadhaar Act 2016 gi section 4.3 na Aadhaar number paiba mioi khudingmak masagi identity adu semgadabani masagi Aadhaar number adu authentication natraga offline verification tawduna voluntarily physical natraga electronic form oina sizinaba yai haina yauri makhatana adugumba sasinaba Aadhaar gi issue mari leinana law enforcement agency singda report laklabadi January basing adu IPC amadi atopa Statute singi mari lainaba section gi matung ina chap chaba thabak lokhatpa mathau tai haina minister na makhatana phongdokhi Randal district ki Chapikarong police station ki manung chanba 5C village ta mamang thagi 13 ta popi yanba chatkibadagi tang kun amasung kun mathoi gi lonaba ahingda mangkibadagi thiba khangdana lairakkiba Thaubal Okramdagi VDF Ningombam Premananda ngarang asib hakchang oina Lebanon village dagi phangkiba adu ngasi puraktuna Jenims ki mokta thamkhre Thaudok asigi matangda semkhiba JAC ga Chief Minister Nongthombam Biren ga mahaki Bangloda ngasi numidang unaduna wari sanakhre Memorandum amasu pisinki CM ga unabaduda condition kharada yanaba purakpadagi Premanandagi thawai yautraba hakchang hayeng ayuk postmortem tawraba matung lauragani hairi Ngasigi Chief Minister Nongthombam Biren ga JAC ga unakiba aduda Khangapok SC ki MLA Okam Surjakumar DIG Range 2 SDPO Chandel amasung SP Thaubal su saruk yaki JAC ga Chief Minister Nongthombam Biren ga ngasi unakiba aduda yanakiba sing adudi misi SC ki matangda retired judge amana judicial inquiry chathagadawriba inquiry adu tha ahum gi manungda loisinba laikhidraba VDF and Premanandagi loinabida masaga chanaba thabak ama piba leihoriba Premanandagi macha ani gidamak leingakna mating piba masung leingakna changsiliba war on drugs ki khongjangda Premanandana lokhiba thaudang adubu ikai khumnab utuna memorial stone ama yungba haiba sing asida yanaki JAC na ngasi nungthil Chief Minister Nongthombam Biren ga unaduna pisin kiba memorandum aduda pallibadi
N Premananda asi state government na hatokpani haina lawjai maramdi war on drugs ki duty chatkiba N Premananda asi Chandel district ki Paisi village tagi mangkhre thiba khangdre haiduna mamang tha January 18 da yumda post commander na pau pirakpadagi yumgi miyoi sing club JAC yauna mari leinaba authorities amadi CM da ehenba force amadi high tech sizinaduna Premananda thibiu amadi yumda sinabiu haikiba laikhre Laingagasi gi lapses loophole lakpadagi JAC na thasigi amada general strike chatharakpadagi nimituda works minister Govindas Konthawjamga JAC ga unabadagi thasigi anida ahenba force sijinaduna thiba hauki adubu ngarang tang ahumda Premananda asi bahchang oina phangkibani hairi Memorandum adugi matungina laingakta JAC na taliba demand singdi circumstance mayam ama laikiba asina maram oiduna misi asi langla langjil puthoknaba independent body oiba inquiry committee ama khudaktagi laingakna semgadabani Inquiry committee gi chairman oina Manipur High Court ki retired judge ohenba amadi member singdana home department amadi JAC gi mihut yawhangadabani Matau karamna laikidabano haibadu marik chumna puthoknaba postmortem tawbada video coverage tawbaga loinana numit humnigi manungda puthokpigadabani Laingaki cheksindaba amadi thongdoktigi mathau masak khangdaba police ki team commander ki responsibility leitaba matau asi amuk hanna thoraktanaba madik chaba action lobaga loinana khudaktagi makhoi ge service tagi suspended thamba amadi karigumba maral leirabadi service tagi terminate tawgadabani Laikhidraba N Premananda VDF war on drugs ka mari leinana war field da laikhidaba na maram oiraga mahak thongna faba maribak nungsiba misak ama oina hero martyr of war on drugs haiba mingtol piduna state ki thakta ikai khumnagadabni amadi laikhidraba N Premananda gi awaba taraba family asida Lanphamda laikhidraba security personnel amada pipam thokpa compensation ex gratia na chingba piba loinana family asina makha taba hingba ngamnanaba N Premanandagi loinabida sarkar na chanaba thabak ama laikhidabagi karma nangnaba piba haiba demand sing yauri JAC na taliba demand sing asi pidrabadi N Premanandagi asi bhakchang longdabaga loinana Manipur ki atai club ki Thauburoi Singh amadi Mairapaibi CSOs Mahairoi Lup Singha loinana akanba khongjang changsilagani haina JAC na CM da pisinkiba memorandum aduda yauri Bollywood actress ama oina miyamna sakhangnaribi Sunny Leone na showstopper oiduna Ali and Diana present tawbaga loinana hayeng pangthokadawriba fashion show adugi pangthokpam oiriba hapta kangjebungda masakhangdaba singna bom langsinduna pokhai halamle hairi Police tagi fangba pauda thongdok asi ngasi ayuk pung 3:5 rom tabada Imphal East District ki Porampat Police Station ki manung chanba hapta kangjebung campus ki southern side ta thokibani hairi thongdok aduda asokapan amata yaukide hojik phawbagi oina bom adu kanana karigidamok pokhai halamlibano haiba khangba ngamdri Nakalamaromda hayeng nungthil pung 3 dagi saknai rabi Sunny Leone na showstopper oiduna Ali and Diana present tawba festive season fall winter collection 2023 haina mingthonba fashion show pangthokani haina tawramba adu tawraroi Imphal East DC na order ama thoktuna fashion show dugi permit cancel tawkhre Manipur Laingakna changsiliba war on drugs ki khongjanggi manung channa popi yanthatba chatpa yaukhiba VDF personal ningombam Premananda matam kuina thiba phangdraba matung ngarang February gi tang ahum Lebanon village da asiba hakchang oina phangba asi taraina loba chumloi misi asi war on drugs asigi mayokta kanagumba kharana tauge yauna tauba thabak amadi laingak asida treat pirakpani haina loba yai haina kada headquarter gi secretary general Gitchandra Mangangna khudek piduna thadorakpa cherol amana hairi Cherol asina hai war on drugs ki khongjangda saruk yaba miyoi ama laikhidaba asi laingakna awangba thakta ikai khumna pham thoki VDF Premananda asi war on drugs ki martyr oina lauthokpa chumi Asuk sangba matam asida mangkhriba miyoi asi matam chana thiba ngamdaba amadi kanba ngamhodaba asi laingaki asonba amani misi asi khutlai paiba miyoi singna chatharibra natraga matau karamna siribano haibasi yamna kupthana thizinba tangai phade Tangai Fadrabadi Central Agency da Sinaduna KSSC gi achumba puthok hanbasu yai Poppy Plantation da sarugyaba police personnel ama mangkhraga asi bahchang oina phangba asina police ki moral hanthahnabagi maram amani maram asina misi asigi langla langjil thidoktuna maral leramba miyoi group sing akanba chairak phanghangadabani loinana laingakna laikhidrabagi imung manungda matik chaba compensation pifam thoi hainasu cherol asina makha tarakli
Manipur Sahitya Samiti Thobal Nasinduna Fairengi Thabalda Saidinaba Haina Mingthonba Thabalgi Mangalda Saireng Saidinabagi Thoram Ama Ahanbu Oina ngasi Thobal Wangmatabada Leba 4-star multi-farming zone da pangthokre. Manipur Sahitya Samiti Thobalgi President Retired Wing Commander Akoijam Devena Thoram Mapu Amadi Retired Headmaster Nahakpam Birena Saidin Mapu Oiduna pangthokhiba Saireng Saidinabagi Thoram aduda Thobal District Manungda Leiriba Aiba Aibi Kuntaretna Magi Saireng Sing Pathokhi. Thauram asi pangthokpagi nunggi oiba warol piraduna Manipur Sahitya Samiti Thobalgi Secretary S Ragumani na hai ngasigi aiba aibi kaya asi ayambana thabalda ngaujaba thabalgi maramda saithajaba amadi pukninggi ihaurakpam pumnamak thabalbu uraga faurakpa pumnamak asi yenglaga aiba aibi sing asibu hakthengnana thabalgi mangalda saidinaba adu phanghange haiba wakalon amada ngasigi thauram asi pangthokpani madung tarakpadasu pangthoknaba hotnagani haina phongdokhi. Tungan ba aibi kangbu singse thabalda ngaujaba thabalgi maramda saithajaba makoidu tungan makhalgi awaba nungaiba kalakpa khambanba adigi pau sienba aduga akoigi bengadukki baina akoigi malangda paugeningse thabalde he tawbasi akoi thengnajei adubu thabalda saireng thibadudi amukta tawkidabana maram oiduna ngasi asigumba thabalda saidinabagi asigumba thoramase lokhatjabada Manipur Sahitya Samitigi yam nungaiba program oigani khanjaraga asigumba thoramasi lokhatjabani. Manipur Lengakna Cabinet Mifam Pangthoktuna Manipur gi mafam kharada yu sungba yonbagi lairamba athingba lautokhiba warep adu handokadabani haiduna Coalition Against Drugs and Alcohol kada amadi tongan ba lupsingna chatharakpa khongjang singi sarukama oina ngasi Thobal District ki manung chanba Jingtham Mayai Lekaida All Manipur Women's Social Reformation and Development Samaj Nupi Samaj Jingtham Mayai Lekai Mairapai Bilup amasung kadaga punna kusamnaduna Lengakna yu sungba amadi yonbagi ayaba pikhiba warep handou haiduna miyamgi oiba wakat mifam pangthokre. Wakat mifam aduda saruk yakiba miyam aduna Manipurda yu legalization tauba yaroi sarkargi warep handou amasung yu dagi Manipurgi miyam kallu haiba kholausing lauki. Wakat mifam aduda saruk yakibi Nupi Samajgi President Thokchom Ramanina hai matam kayagi mamangdagi aikoina yugi mayokta lauduna laklibani yu thingnaba sarkarna lo semlabasu mapung phana chatnahande sarkarna thinggadabadu thingdraga yu thingba ngamde license pairaga yolhalasi haibasidi aikoigi miyam sing asi yuda loina hadasi haibani haiki.